Lira lira fajabase ai khaktani Kuira kuira naktokpasu aitani Nungsi mai thong pangjabasu ai khaktani Tamoi mapachumbasu ai khaktani Lira lira fajabase ai khaktani Kuira kuira naktokpasu aitani Nungsi mapachumbasu ai khaktani Nungsi mai thong pangjabasu aitani Fajabi laktai nangtani Laibok fobo machanai Thamoi mai kum ang dokta duna Nang mulak po ngairam di bani Laibak farisi ay shu amani Kaida bulolugi Kaurang na ngairi ay Khonjil thok na hai jau Nung shihana hai jau Nang mai do solanu Ikay batha do lo Wana ngai jaman Ay bufang hanbiyu Arim badanang Taksi sunjani khantaro Nang bukhal hauro Ngai bige mi ko amatang Ma'am, hi guys. This is first shoot ne Manipur da yam harawe. If you like my video, please like, share, subscribe and comment down below. Mayam na aigi videos ibu nung chibiduna like, share, subscribe adu comment ju dabiro. Thank you.